ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯄꯟꯊꯣꯂꯣꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯩꯈꯣꯏꯅ ꯉꯁꯤꯁꯨ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯆꯔꯤ ꯑꯩꯈꯣꯏꯅ ꯊꯥꯖꯔꯛꯄ ꯋꯥꯔꯤꯗ ꯅꯣꯛꯄ ꯀꯥꯎꯈ꯭ꯔꯕ ꯁꯛꯇꯝ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ꯫ ꯉꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤꯗꯅ ꯋꯥꯔꯤ ꯑꯁꯤꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯧꯖꯤꯛ ꯇꯥꯕꯤꯔꯁꯤ ꯅꯣꯛꯄ ꯀꯥꯎꯈ꯭ꯔꯕ ꯁꯛꯇꯝ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ꯫ ꯉꯁꯤꯗꯤ ꯕꯤꯀꯦꯟ ꯔꯣꯁꯅꯤꯒꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯕ ꯑꯁꯥ ꯀꯌꯥ ꯑꯃꯗ ꯍꯤꯡꯂꯤ꯫ ꯔꯣꯁꯅꯤꯅ ꯃꯍꯥꯛꯄꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯟꯕꯤꯕꯒꯤ ꯃꯑꯣꯡ ꯀꯌꯥ ꯑꯃ ꯎꯠꯂꯛꯄ, ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯎꯅꯁꯤ ꯍꯥꯏꯕ ꯃꯇꯝꯗꯁꯨ ꯔꯣꯁꯅꯤꯅ ꯍꯦꯛꯇꯃꯛ ꯌꯥꯕꯤꯕ, ꯃꯍꯥꯛꯀꯤꯗꯃꯛ ꯌꯥꯝꯅ ꯋꯥꯕꯤꯕ, ꯌꯥꯝꯅ ꯈꯟꯕꯤꯕ ꯃꯑꯣꯡ ꯀꯌꯥ ꯎꯠꯄꯗꯨꯅ ꯕꯤꯀꯦꯟꯗꯤ ꯔꯣꯁꯅꯤꯒꯤ ꯋꯥꯈꯜꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯨꯡꯉꯥꯎ ꯉꯥꯎꯔꯤ꯫ ꯔꯣꯁꯅꯤꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯃꯍꯥꯛꯅ ꯁ꯭ꯀꯨꯜ ꯍꯜꯂꯛꯄ ꯃꯇꯝꯗ ꯕꯤꯀꯦꯟꯕꯨ ꯍꯦꯛꯇꯃꯛ ꯎꯅꯤꯡꯂꯕꯗꯤ ꯐꯣꯟ ꯇꯧꯔꯒ ꯉꯥꯏꯍꯥꯛꯇ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯕꯤꯀꯦꯟꯕꯨ ꯀꯧꯏ꯫ ꯕꯤꯀꯦꯟꯁꯨ ꯊꯕꯛ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯅꯦꯈꯣꯏꯗ ꯂꯥꯛꯏ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯩ, ꯎꯅꯩ꯫ ꯑꯁꯨꯝꯅ ꯎꯅꯕ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯃꯈꯣꯏ ꯑꯅꯤ ꯃꯇꯝ ꯐꯅ ꯌꯥꯝꯅ ꯀꯨꯏꯔꯛꯂꯦ꯫ ꯐꯅ ꯀꯨꯏꯅ ꯂꯣꯏꯅꯔꯛꯂꯕ, ꯐꯅ ꯀꯨꯏꯅ ꯈꯪꯅꯔꯛꯂꯕꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯁꯨ ꯀꯣꯏꯅꯔꯛꯇꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯉꯁꯤꯗꯤ ꯕꯤꯀꯦꯟ ꯑꯃꯗꯤ ꯔꯣꯁꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯐ꯭ꯔꯤ ꯑꯣꯏꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯕ ꯍꯧꯔꯛꯏ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯗꯤ ꯔꯣꯁꯅꯤꯅ ꯕꯤꯀꯦꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯗꯗꯥ, ꯍꯟꯗꯛꯇꯤ ꯅꯈꯣꯏ ꯏꯅꯦꯈꯣꯏꯗ ꯂꯥꯛꯄꯗꯣ ꯑꯩꯁꯨ ꯑꯗꯨꯝ ꯈꯔ ꯈꯔ ꯏꯀꯥꯏꯔꯛꯏ꯫ ꯀꯩꯁꯨꯝ ꯈꯜꯂꯨꯅꯨ, ꯍꯟꯗꯛꯇꯒꯤꯗꯤ ꯅꯪꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯁꯨꯝ ꯆꯪꯂꯛꯑꯣ, ꯑꯩꯈꯣꯏ ꯃꯃꯥꯅꯁꯨ ꯑꯩꯈꯣꯏꯗ ꯆꯪꯂꯛꯑꯣ ꯍꯥꯏꯌꯦ꯫ ꯕꯤꯀꯦꯟꯅ ꯑꯃꯨꯛ ꯌꯥꯝꯅ ꯏꯀꯥꯏꯔꯞ ꯇꯧꯅ ꯈꯨꯝꯂꯛꯏ, ꯑꯦ, ꯅꯈꯣꯏ ꯌꯨꯝꯗ ꯆꯪꯂꯛꯄꯗꯤ ꯏꯀꯥꯏꯗ, ꯃꯤ ꯑꯇꯩꯅ ꯎꯔꯕꯁꯨ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯒꯅꯤ꯫ ꯑꯗꯨꯇꯁꯨ ꯅꯠꯇꯅ ꯅꯈꯣꯏ ꯕꯕꯥꯅ ꯑꯃꯨꯛ ꯎꯔꯕꯗꯤ ꯅꯈꯣꯏ ꯕꯕꯥꯅ ꯑꯩꯕꯨ ꯁꯥꯎꯔꯣꯏꯗ꯭ꯔꯥ? ꯔꯣꯁꯅꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯑꯗꯨꯒꯤꯗꯤ ꯀꯩꯁꯨꯝ ꯈꯜꯂꯨꯅꯨ, ꯑꯩꯈꯣꯏ ꯕꯕꯥꯅ ꯀꯩꯁꯨꯝ ꯁꯥꯎꯔꯣꯏ꯫ ꯅꯍꯥꯟꯗꯣ ꯑꯩꯈꯣꯏ ꯃꯃꯥꯅꯁꯨ ꯕꯕꯥꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯕꯅꯤ, ꯑꯩꯈꯣꯏ ꯕꯕꯥꯗꯤ ꯀꯩꯁꯨꯝ ꯍꯥꯏꯔꯣꯏ꯫ ꯃꯥꯗꯤ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗꯁꯨ ꯌꯨꯝꯗ ꯀꯌꯥ ꯂꯩꯇꯦ, ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯕꯨꯗꯤ ꯌꯨꯝꯗ ꯍꯜꯂꯛꯀꯅꯤ꯫ ꯑꯁ, ꯀꯩꯁꯨꯝ ꯈꯜꯂꯨꯅꯨꯁꯦ, ꯑꯩꯈꯣꯏ ꯕꯕꯥꯗꯤ ꯃꯤꯉꯣꯟꯗ ꯉꯥꯡꯗꯕꯅꯤ, ꯆꯩꯗꯕꯅꯤ꯫ ꯃꯥꯅꯁꯨ ꯅꯪꯕꯨ ꯎꯔꯕꯗꯤ ꯌꯥꯝꯅ ꯂꯨꯅ ꯇꯧꯗꯣꯏꯅꯤ, ꯃꯆꯥꯅꯨꯄꯤꯒꯤ ꯑꯐꯕ ꯅꯨꯄꯥ ꯑꯃ ꯐꯪꯂꯦ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯕꯤꯀꯦꯟ ꯑꯃꯗꯤ ꯔꯣꯁꯅꯤ ꯉꯥꯏꯍꯥꯛꯇꯪꯁꯨ ꯅꯣꯛꯃꯤꯟꯅꯩ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡꯗꯒꯤ ꯔꯣꯁꯅꯤꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯕꯤꯀꯦꯟ ꯔꯣꯁꯅꯤ ꯈꯣꯏꯒꯤ ꯌꯨꯝꯗ ꯈꯔ ꯈꯔ ꯂꯥꯛꯂꯦ꯫ ꯑꯍꯥꯟꯕ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯏꯀꯥꯏꯖꯔꯝꯃꯤ, ꯌꯥꯝꯅꯁꯨ ꯀꯨꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯇꯣꯏꯅ ꯆꯪꯂꯛꯄ, ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯛꯄꯗꯒꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯏꯀꯥꯏꯕꯗꯤ ꯈꯔ ꯈꯔ ꯐꯔꯦ꯫ ꯑꯗꯨꯕꯨ ꯃꯤꯅ ꯎꯈ꯭ꯔꯕꯗꯤ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯔꯣꯁꯅꯤ ꯈꯣꯏꯒꯤ ꯌꯨꯝꯗꯗꯤ ꯌꯥꯝꯅ ꯇꯣꯏꯅ ꯆꯪꯗꯦ꯫ ꯃꯥꯅ ꯎꯅꯅꯤꯡꯕ ꯃꯇꯝꯗꯗꯤ ꯃꯅꯦꯈꯣꯏꯗ ꯍꯦꯛꯇꯃꯛ ꯀꯧꯏ꯫ ꯑꯗꯨꯕꯨ ꯔꯣꯁꯅꯤꯅ ꯌꯥꯗꯕꯗꯒꯤ ꯃꯈꯣꯏ ꯌꯨꯝꯗ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯃꯟꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯔꯣꯁꯅꯤ ꯈꯣꯏꯒꯤ ꯌꯨꯝꯗ ꯑꯗꯨꯝ ꯂꯥꯛꯂꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯊꯦꯡꯅ ꯂꯩꯊꯣꯛꯄ ꯐꯥꯎꯕ ꯌꯥꯎꯏ꯫ ꯅꯣꯡ ꯐꯥꯗꯣꯛꯅ ꯉꯥ ꯂꯩꯔꯒ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯒ ꯅꯨꯃꯤꯗꯥꯡꯗ ꯑꯗꯨꯝ ꯍꯟꯈꯤꯕꯁꯨ ꯌꯥꯎꯏ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯛꯄ, ꯌꯥꯝꯅ ꯇꯣꯏꯅ ꯆꯪꯂꯛꯄ ꯀꯌꯥ ꯑꯃ ꯇꯧꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯔꯣꯁꯅꯤ ꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯅ ꯐꯥꯎꯕ ꯔꯣꯁꯅꯤ ꯑꯃꯗꯤ ꯕꯤꯀꯦꯟꯒꯤ ꯃꯔꯝꯗ ꯄꯥꯎ ꯀꯌꯥ ꯑꯃ ꯇꯥꯔꯦ, ꯂꯣꯏꯅ ꯈꯪꯂꯦ꯫ ꯃꯔꯛ ꯃꯔꯛꯇ ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯛꯂꯕꯅꯤꯅ ꯃꯈꯣꯏꯅꯁꯨ ꯂꯣꯏꯅ ꯎꯔꯤꯕꯅꯤ꯫ ꯃꯔꯤ ꯃꯇꯥꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯊꯪꯅꯕ ꯂꯩꯀꯥꯏꯗꯨꯒꯤ ꯃꯤꯅ ꯐꯥꯎꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯦ ꯈꯪꯗꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ, ꯂꯣꯏꯅ ꯈꯪꯂꯦ꯫ ꯕꯤꯀꯦꯟꯒꯤꯗꯤ ꯔꯣꯁꯅꯤ, ꯔꯣꯁꯅꯤꯒꯤꯗꯤ ꯕꯤꯀꯦꯟ ꯍꯥꯏꯕꯁꯦ ꯂꯣꯏꯅ ꯍꯥꯏꯅꯔꯕꯅꯤ꯫ ꯔꯣꯁꯅꯤꯒꯤ ꯃꯄꯥꯅꯁꯨ ꯕꯤꯀꯦꯟꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯏ꯫ ꯀꯔꯤꯒꯤ ꯂꯨꯅ ꯇꯧꯔꯤꯕ? ꯃꯤ ꯑꯐꯕ ꯍꯥꯏꯕꯁꯤꯗꯤ ꯂꯣꯏꯅ ꯄꯥꯝꯅꯩ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯕꯁꯨ, ꯅꯨꯡꯁꯤꯔꯕꯁꯨ ꯑꯇꯣꯞꯄ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯀꯔꯤ ꯋꯥ ꯍꯥꯏꯔꯛꯀꯗꯒꯦ, ꯀꯔꯤ ꯉꯥꯡꯂꯛꯀꯗꯒꯦ ꯈꯟꯕꯅ ꯃꯍꯥꯛ ꯕꯤꯀꯦꯟꯅ ꯃꯈꯣꯏꯗ ꯇꯣꯏꯅ ꯂꯥꯛꯄꯗꯣ ꯂꯥꯛꯇꯤ ꯂꯥꯛꯍꯟꯅꯤꯡꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯁꯤꯗ ꯕꯤꯀꯦꯟꯅ ꯇꯣꯏꯅ ꯂꯥꯛꯄꯗꯣ ꯂꯥꯛꯀꯅꯨ ꯍꯥꯏꯌꯨ, ꯑꯩꯈꯣꯏꯅꯕꯨꯗꯤ ꯅꯨꯡꯁꯤꯔꯤꯕ, ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯍꯌꯦꯡ ꯋꯥ ꯉꯥꯡꯂꯛꯂꯕꯗꯤ ꯌꯥꯝꯅ ꯐꯖꯗꯦ꯫ ꯂꯩꯀꯥꯏꯒꯤꯁꯨ ꯈꯔ ꯈꯟꯁꯤ, ꯑꯇꯣꯞꯄꯅ ꯅꯣꯛꯅꯔꯛꯄ, ꯂꯛꯅꯔꯛꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤꯁꯨ ꯃꯥꯏ ꯈꯨꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯂꯥꯛꯄ ꯇꯥꯔꯕꯁꯨ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯑꯣ ꯍꯥꯏꯌꯨ꯫ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯅꯤꯒꯤ ꯃꯃꯥꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯑꯦ, ꯃꯤꯒꯤ ꯆꯤꯟꯕꯨ ꯀꯅꯥꯅ ꯃꯦꯟꯗꯣꯏꯅꯣ? ꯃꯈꯣꯏꯅ ꯍꯥꯏꯅꯤꯡ ꯍꯥꯏꯁꯅꯨ, ꯃꯈꯣꯏꯅ ꯉꯥꯡꯅꯤꯡ ꯉꯥꯡꯁꯅꯨ, ꯃꯈꯣꯏꯅ ꯉꯥꯡꯂꯤꯕꯗꯣ, ꯍꯥꯏꯔꯤꯕꯗꯣ ꯀꯜꯂꯛꯄꯒꯤ ꯇꯧꯔꯤꯕꯅꯤ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯕꯨ ꯀꯜꯂꯛꯄꯗꯒꯤ ꯇꯧꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯐꯕ ꯃꯤ ꯑꯃ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯄꯅꯤ꯫ ꯅꯆꯥꯅꯨꯄꯤꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥꯁꯦ ꯃꯔꯟ ꯃꯊꯨꯝꯁꯨ ꯂꯩꯕ, ꯌꯥꯝꯅ ꯐꯕ ꯅꯨꯄꯥꯅꯤ꯫ ꯃꯤ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤ ꯂꯥꯛꯀꯅꯨ ꯍꯥꯏꯗꯣꯏꯅꯣ? ꯃꯈꯣꯏ ꯑꯅꯤ ꯎꯅꯔꯤꯕꯁꯦ ꯂꯣꯟꯅ ꯊꯨꯝꯅ ꯎꯅꯕ ꯅꯠꯇꯦ,
ꯌꯥꯝꯅ ꯐꯖꯅ ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯤꯗ ꯏꯆꯝ ꯆꯝꯅ ꯂꯥꯛꯆꯕꯅꯤ ꯃꯥꯁꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯗꯤ ꯑꯣꯐꯤꯁ ꯑꯗꯨꯝ ꯀꯥꯔꯤ ꯍꯜꯂꯛꯄ ꯃꯇꯝꯗ ꯉꯥꯛꯇꯪ ꯆꯪꯕꯁꯤ ꯆꯪꯁꯅꯨ ꯀꯩꯅꯣ ꯑꯁꯤꯒꯤ ꯃꯔꯝꯗ ꯊꯣꯏꯅ ꯍꯦꯟꯅ ꯈꯜꯂꯨꯅꯨ ꯃꯤꯅ ꯉꯥꯡꯅꯤ ꯉꯥꯡꯁꯅꯨ ꯃꯈꯣꯏꯅ ꯉꯥꯡꯂꯤꯕꯗꯣ ꯀꯜꯂꯛꯄꯗꯒꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯔꯣꯁꯅꯤꯒꯤ ꯃꯃꯥꯅ ꯈꯨꯝꯂꯦ ꯔꯣꯁꯅꯤꯒꯤ ꯃꯄꯥꯁꯨ ꯃꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯋꯥ ꯀꯌꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ ꯍꯣ ꯐꯔꯦ ꯐꯔꯦ ꯅꯈꯣꯏ ꯊꯣꯛꯄ ꯇꯧꯔꯣ ꯑꯗꯨꯕꯨ ꯍꯌꯦꯡ ꯃꯤꯅ ꯋꯥ ꯉꯥꯡꯂꯕꯗꯤ ꯌꯥꯔꯣꯏꯀꯣ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯨ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯃꯤ ꯍꯥꯏꯕꯁꯤꯗꯤ ꯉꯥꯡꯅꯤꯡꯕ ꯍꯥꯏꯅꯅꯤꯡꯕ ꯀꯌꯥꯅꯤ ꯕꯤꯀꯦꯟꯅ ꯔꯣꯁꯅꯤ ꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯄꯥꯡꯕ ꯃꯈꯣꯏꯗ ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯑꯇꯣꯞꯄ ꯀꯂꯛꯄ ꯃꯧ ꯅꯍꯥ ꯀꯌꯥ ꯑꯃꯅ ꯂꯣꯟꯅ ꯂꯣꯟꯅ ꯃꯈꯣꯏ ꯃꯁꯦꯟ ꯐꯝꯕ ꯃꯇꯝꯗ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯅꯩ ꯏꯁ ꯑꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥꯁꯦ ꯔꯣꯁꯅꯤ ꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯃꯥꯅ ꯃꯇꯦꯡ ꯀꯌꯥ ꯑꯃꯁꯨ ꯄꯥꯡꯕ ꯃꯥꯜꯂꯦ ꯏꯁ ꯈꯪꯗꯦ ꯈꯪꯗꯦ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯑꯉꯥꯡ ꯑꯣꯏꯕꯅꯦ ꯍꯌꯦꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯑꯃꯨꯛ ꯌꯨꯝ ꯄꯥꯟꯈ꯭ꯔꯕꯗꯤ ꯅꯨꯄꯥꯁꯦ ꯁꯣꯏꯗꯅ ꯉꯥꯎꯒꯗꯧꯔꯤꯕꯅꯤ ꯈꯪꯗꯦꯗ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯥꯁꯤꯅ ꯈꯔ ꯂꯤꯕꯅꯤ ꯈꯔ ꯂꯩꯔꯒ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯑꯃ ꯄꯥꯝꯗꯨꯅ ꯁꯣꯏꯗꯅ ꯆꯠꯈꯤꯕ ꯇꯥꯔꯦꯅꯦ ꯃꯧ ꯅꯍꯥ ꯑꯃꯅꯁꯨ ꯑꯁꯨꯝꯅ ꯑꯃ ꯍꯥꯏꯔꯛꯏ ꯈꯪꯗ꯭ꯔꯦꯗ ꯔꯣꯁꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯇꯧꯔꯤꯕꯁꯦ ꯄꯩꯁꯥ ꯄꯥꯏ ꯊꯕꯛ ꯇꯧꯏ ꯍꯥꯏꯗꯨꯅꯕꯨ ꯃꯉꯣꯟꯗꯒꯤ ꯆꯍꯤ 10-15 ꯍꯥꯟꯕ ꯃꯥꯕꯨ ꯄꯣꯛꯄ ꯌꯥꯔꯤꯕ ꯅꯨꯄꯥꯁꯤꯗꯕꯨ ꯈꯪꯅꯒꯦꯅ ꯈꯪꯅꯔꯤꯁꯤꯕꯨ ꯈꯪꯗ꯭ꯔꯦ ꯃꯇꯝꯁꯦ ꯄꯩꯁꯥꯕꯨ ꯄꯥꯏꯔꯕꯗꯤ ꯃꯔꯟꯕꯨ ꯂꯩꯔꯕꯗꯤ ꯍꯦꯛꯇ ꯑꯃꯨꯛ ꯄꯥꯝꯕꯖꯥꯠꯅꯤ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯃꯈꯣꯏꯒꯤ ꯃꯃꯥꯈꯣꯏꯅ ꯌꯥꯕꯗꯒꯤ ꯇꯧꯔꯤꯕꯅꯤꯗꯅ ꯃꯍꯥꯛꯁꯨ ꯍꯌꯦꯡ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ ꯆꯍꯤ ꯌꯥꯝꯅ ꯈꯦꯟꯅꯕ ꯅꯨꯄꯥ ꯍꯥꯏꯕꯁꯦ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯅꯨꯄꯥꯗꯨꯅ ꯑꯍꯜ ꯑꯣꯏꯈꯤꯅꯤ ꯑꯗꯨꯒ ꯃꯥꯅ ꯅꯍꯥ ꯑꯣꯏꯗꯨꯅ ꯂꯩꯍꯧꯅꯤ ꯉꯟꯅ ꯂꯨꯈ꯭ꯔꯥ ꯑꯣꯏꯕꯗꯣ ꯄꯥꯝꯗꯨꯅ ꯇꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯋꯥ ꯉꯥꯡꯂꯨꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯋꯥ ꯉꯥꯡꯂꯨꯅꯤ ꯃꯈꯣꯏꯅ ꯍꯦꯛꯇꯃꯛ ꯑꯩꯈꯣꯏꯗ ꯈꯨꯝꯂꯛꯀꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯗꯤ ꯀꯨꯝꯍꯩꯗꯨꯝ ꯌꯦꯡꯂꯒ ꯂꯩꯁꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯧ ꯅꯍꯥ ꯈꯔ ꯄꯨꯟꯕ ꯃꯇꯝ ꯑꯗꯨꯗ ꯕꯤꯀꯦꯟ ꯑꯃꯗꯤ ꯔꯣꯁꯅꯤꯒꯤ ꯃꯔꯝꯗ ꯃꯈꯣꯏꯅ ꯋꯥꯀꯥꯏ ꯀꯌꯥ ꯑꯃ ꯉꯥꯡꯅꯩ ꯑꯗꯨꯕꯨ ꯔꯣꯁꯅꯤꯒꯤ ꯃꯃꯥꯗꯗꯤ ꯋꯥ ꯉꯥꯡꯕ ꯀꯤꯖꯕꯅ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯉꯝꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯔꯣꯁꯅꯤꯒꯤ ꯃꯄꯥꯅ ꯕꯤꯀꯦꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪꯉꯣꯟꯗ ꯍꯥꯏꯕꯗꯕꯨꯗꯤ ꯌꯥꯝꯅ ꯏꯀꯥꯏꯕ ꯊꯕꯛꯅꯤ ꯑꯗꯨꯕꯨ ꯑꯩꯒ ꯍꯦꯛ ꯊꯥꯅꯕ ꯂꯧ ꯑꯗꯨꯗ ꯂꯧ ꯃꯔꯥꯛ ꯑꯃ ꯕꯟꯗꯣꯞ ꯊꯝꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤ ꯑꯩꯈꯣꯏꯅ ꯕꯟꯗꯣꯞ ꯂꯧꯕꯗꯤ ꯄꯩꯁꯥꯗꯨꯁꯨ ꯈꯤꯇꯪ ꯀꯣꯟꯅꯗ꯭ꯔꯦ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯅꯪꯉꯣꯟꯗꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯝꯃꯤ ꯅꯪꯕꯨ ꯀꯔꯤ ꯈꯟꯕꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯏꯀꯥꯏꯔꯞ ꯇꯧꯅ ꯔꯣꯁꯅꯤꯒꯤ ꯃꯄꯥꯅ ꯋꯥꯔꯤ ꯁꯥꯔꯦ ꯕꯤꯀꯦꯟꯁꯨ ꯐꯖꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯄꯥꯕꯨꯡ ꯂꯧꯗꯣ ꯂꯧ ꯎꯕ ꯅꯨꯡꯉꯥꯏꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯃꯇꯦꯡ ꯈꯔ ꯄꯥꯡꯂꯛꯀꯦ ꯑꯩ ꯌꯨꯝꯗ ꯑꯃꯨꯛꯇ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯗꯨꯅ ꯕꯤꯀꯦꯟ ꯃꯌꯨꯝꯗ ꯂꯥꯛꯂꯦ ꯑꯗꯨꯒ ꯌꯥꯝꯅ ꯀꯨꯏꯖꯗꯅ ꯃꯃꯥ ꯃꯄꯥꯗ ꯐꯖꯅ ꯍꯥꯏꯖꯔꯦ ꯏꯃꯥ ꯔꯣꯁꯅꯤ ꯈꯣꯏꯒꯤ ꯃꯄꯥꯅ ꯃꯈꯣꯏꯒꯤ ꯊꯪꯅꯕꯗ ꯂꯧ ꯃꯔꯥꯛ ꯑꯃ ꯕꯟꯗꯣꯞ ꯊꯝꯃꯤ ꯍꯥꯏ ꯑꯗꯨꯒꯤ ꯂꯧꯗꯣ ꯃꯈꯣꯏ ꯌꯥꯝꯅ ꯎꯅꯤꯡꯉꯤ ꯍꯥꯏ ꯑꯗꯨ ꯃꯈꯣꯏꯒꯤꯗꯤ ꯄꯩꯁꯥ ꯈꯔ ꯀꯣꯟꯅꯗ ꯃꯥꯜꯂꯦ ꯑꯩ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯒꯦꯗꯅ ꯕꯤꯀꯦꯟ ꯑꯗꯨꯝ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯃꯥꯁꯨ ꯃꯄꯥꯁꯨ ꯄꯨꯟꯅ ꯌꯥꯔꯦ ꯑꯗꯨꯗꯤ ꯀꯩꯁꯨꯝ ꯀꯥꯏꯗꯦꯅ ꯃꯇꯦꯡ ꯄꯥꯡꯊꯣꯛꯎ ꯍꯌꯦꯡ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯄꯥꯡꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥꯅ ꯍꯟꯗꯅ ꯕꯤꯀꯦꯟꯅ ꯁꯞꯄꯣꯔꯠ ꯇꯧꯔꯛꯏ ꯃꯈꯣꯏꯒꯤ ꯂꯧ ꯃꯔꯥ ꯑꯗꯨꯁꯨ ꯕꯤꯀꯦꯟꯅ ꯕꯟꯗꯣꯞ ꯂꯧꯕꯤꯔꯦ ꯂꯧ ꯕꯟꯗꯣꯞ ꯂꯧꯅꯕꯒꯤ ꯄꯩꯁꯥ ꯊꯤꯕꯗꯨꯁꯨ ꯕꯤꯀꯦꯟ ꯃꯍꯥꯛ ꯂꯥꯛꯈꯤꯕ ꯅꯠꯇꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯩꯁꯥꯗꯨꯁꯨ ꯄꯨꯔꯛꯈꯤꯕ ꯅꯠꯇꯦ ꯅꯣꯡꯃ ꯔꯣꯁꯅꯤꯒ ꯃꯍꯥꯛꯀ ꯎꯅꯕ ꯃꯇꯝ ꯑꯗꯨꯗ ꯕꯤꯀꯦꯟ ꯍꯥꯏꯔꯦ ꯔꯣꯁꯅꯤ ꯂꯧ ꯕꯟꯗꯣꯞ ꯂꯧꯅꯕꯒꯤ ꯄꯩꯁꯥ ꯊꯤꯕꯁꯦ ꯑꯩ ꯄꯩꯁꯥ ꯄꯨꯔꯒ ꯂꯥꯛꯄ ꯏꯀꯥꯏ ꯑꯗꯨꯒ ꯄꯩꯁꯥꯗꯨꯁꯨ ꯈꯨꯠꯇ ꯂꯩꯕ ꯅꯠꯇꯦ ꯁꯦ ꯑꯁꯤ ꯑꯩꯒꯤ ATM ꯀꯥꯔꯗꯅꯤ ꯅꯪ ꯄꯥꯏꯍꯧꯔꯣ ꯄꯩꯁꯥꯗꯣ ꯅꯨꯃꯤꯠ 8-9 ꯆꯪꯅ ꯅꯪ ꯑꯗꯨꯝ ꯁꯠꯂꯣ ꯅꯣꯡꯃꯒꯤ ꯂꯨꯄꯥ 10,000-30,000 ꯄꯨꯗꯤ ꯁꯠꯄ ꯌꯥꯕꯅꯤ ꯑꯗꯨꯒ ꯄꯩꯁꯥꯗꯣ ꯍꯦꯛ ꯀꯣꯟꯅꯗ꯭ꯔꯤ ꯐꯥꯎꯕ ꯅꯪ ꯁꯠꯂꯣ ꯍꯥꯏꯗꯨꯅ ꯔꯣꯁꯅꯤꯗ ATM ꯀꯥꯔꯗ ꯑꯗꯨ ꯄꯤꯔꯝꯕꯅꯤ ꯔꯣꯁꯅꯤꯗꯤ ꯀꯥꯔꯗ ꯑꯗꯨ ꯄꯤꯔꯝꯕ ꯃꯇꯝꯗ ꯗꯗꯥ ꯀꯥꯔꯗꯁꯤꯗꯤ ꯄꯤꯔꯝꯒꯅꯨ ꯅꯪꯅ ꯑꯗꯨꯝ ꯁꯠꯂꯒ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯕꯤꯀꯦꯟꯅ ꯌꯥꯗꯕꯗꯒꯤ ATM ꯀꯥꯔꯗ ꯑꯗꯣ ꯔꯣꯁꯅꯤꯗ ꯄꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ 4-5 ꯆꯪꯅ ꯄꯩꯁꯥꯗꯨ ꯁꯠꯂꯒ ꯂꯧ ꯕꯟꯗꯣꯞ ꯑꯗꯨꯁꯨ ꯂꯧꯕꯅꯤ ꯔꯣꯁꯅꯤꯒꯤ ꯃꯄꯥꯅꯕꯨꯗꯤ ꯂꯧꯁꯥꯟ ꯇꯝꯂꯛꯀꯦ ꯍꯥꯏ ꯑꯗꯨꯕꯨ ꯕꯤꯀꯦꯟꯅ ꯌꯥꯗꯕꯗꯒꯤ ꯇꯝꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏꯔꯝꯂꯦ ꯕꯤꯀꯦꯟꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯀꯌꯥꯗ ꯐꯔꯤꯕꯅꯣ ꯃꯆꯥꯅꯨꯄꯥ ꯕꯤꯀꯦꯟꯅ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯃꯍꯥꯛꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯕꯗ ꯃꯈꯣꯏꯅ ꯀꯔꯤꯃꯠꯇ ꯊꯤꯡꯗꯦ ꯃꯈꯣꯏꯅ ꯍꯟꯅ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ ꯔꯣꯁꯅꯤꯗꯤ ꯃꯈꯣꯏꯅꯁꯨ ꯈꯟꯖꯕ ꯃꯈꯣꯏꯅ ꯃꯃꯧ ꯑꯣꯏꯅꯤꯡꯕ ꯀꯌꯥ ꯂꯩꯕꯅꯤꯅ ꯕꯤꯀꯦꯟꯅ ꯆꯠꯂꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤꯗꯃꯛꯇ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯄꯥꯡꯕꯗꯣ ꯃꯃꯥꯒ ꯃꯄꯥꯒꯅ
ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ ꯃꯈꯣꯏꯅ ꯑꯗꯨꯝ ꯍꯟꯅ ꯃꯆꯥꯅꯨꯄꯥꯅ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯁꯦ ꯑꯁꯤꯒꯤ ꯑꯆꯥꯄꯣꯠꯁꯦ ꯏꯃꯧꯗ ꯄꯤꯖꯧ ꯍꯥꯏꯗꯨꯅ ꯍꯟꯗꯨꯅ ꯑꯗꯨꯝ ꯄꯤꯔꯛꯏ ꯃꯈꯣꯏꯅꯁꯨ ꯔꯣꯁꯅꯤꯁꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯄꯥꯝꯖꯔꯤꯕ ꯃꯃꯧ ꯑꯣꯏꯖꯕꯗꯣ ꯂꯧꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯕꯤꯀꯦꯟ ꯑꯃꯗꯤ ꯔꯣꯁꯅꯤ ꯎꯅꯔꯦ ꯎꯅꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯔꯣꯁꯅꯤꯅ ꯕꯤꯀꯦꯟꯗ ATM ꯀꯥꯔꯗ ꯑꯗꯨ ꯄꯤꯔꯛꯂꯦ ATM ꯀꯥꯔꯗ ꯑꯗꯨ ꯄꯤꯔꯛꯄ ꯃꯇꯝꯗ ꯕꯤꯀꯦꯟꯅ ꯐꯖꯅ ꯍꯥꯏꯔꯦ ꯑꯁꯤꯒꯤ ATM ꯀꯥꯔꯗ ꯑꯁꯦ ꯃꯇꯝ ꯈꯔ ꯅꯪ ꯄꯥꯏꯖꯔꯣꯗ ꯑꯩꯒꯤꯗꯤ ꯊꯣꯏꯗꯣꯛꯅ ꯄꯩꯁꯥ ꯁꯠꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯅꯪꯒꯤ ꯑꯦꯀꯥꯎꯟꯗ ꯑꯩꯅ ꯄꯩꯁꯥ ꯀꯥꯞꯂꯛꯀꯗꯕꯗꯣ ꯍꯟꯗꯛꯇꯤ ꯊꯕꯛ ꯈꯔ ꯆꯤꯟꯕꯅꯤꯅ ꯐꯔꯛ ꯈꯔ ꯇꯥꯔꯅꯤ ꯃꯇꯝ ꯈꯔꯗꯤ ꯅꯪ ꯑꯩꯒꯤ ATM ꯀꯥꯔꯗ ꯑꯁꯤ ꯄꯥꯏꯔꯒ ꯄꯩꯁꯥ ꯗꯔꯀꯥꯔ ꯂꯩꯕꯗꯣ ꯅꯪ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯣ ꯍꯥꯏꯗꯨꯅ ꯕꯤꯀꯦꯟ ꯍꯥꯏꯔꯛꯏ ꯔꯣꯁꯅꯤꯗꯤ ꯏꯀꯥꯏꯖꯕꯅꯤꯅ ꯐꯅ ꯌꯥꯝꯅ ꯌꯥꯖꯗꯦ ꯑꯗꯨꯕꯨ ꯕꯤꯀꯦꯟꯅ ꯐꯖꯅ ꯍꯥꯏꯖꯕꯗꯒꯤ ꯔꯣꯁꯅꯤꯁꯨ ꯍꯧꯖꯤꯛꯇꯤ ꯕꯤꯀꯦꯟꯒꯤ ATM ꯀꯥꯔꯗ ꯑꯗꯣ ꯃꯥꯅ ꯄꯥꯏꯔꯒ ꯁꯤꯖꯤꯟꯅꯔꯦ ꯑꯁꯨꯝꯅ ꯕꯤꯀꯦꯟꯅ ꯃꯥꯒꯤꯗꯃꯛꯇ ꯋꯥꯖꯕ ꯃꯥꯒꯤꯗꯃꯛꯇ ꯈꯟꯕꯤꯕ ꯀꯌꯥ ꯑꯁꯤꯗ ꯔꯣꯁꯅꯤ ꯃꯉꯣꯟꯗꯒꯤ ꯀꯝꯗꯧꯅ ꯂꯥꯞꯊꯣꯛꯀꯅꯤ ꯂꯥꯞꯊꯣꯛꯄꯁꯨ ꯉꯝꯂꯣꯏ ꯕꯤꯀꯦꯟꯕꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯦꯟꯈꯤꯕ ꯀꯌꯥ ꯑꯗꯨꯅ ꯕꯤꯀꯦꯟꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯌꯥꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯦ ꯕꯤꯀꯦꯟꯅ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯛꯂꯕꯗꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯐꯥꯎꯕ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯑꯗꯨꯕꯨ ꯕꯤꯀꯦꯟꯗꯤ ꯊꯃꯣꯏ ꯁꯦꯡꯕ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯖꯕꯅ ꯔꯣꯁꯅꯤꯕꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯩ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯩ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯋꯥ ꯀꯌꯥ ꯑꯃ ꯕꯤꯀꯦꯟꯅ ꯀꯩꯁꯨꯝ ꯍꯥꯏꯈꯤꯗꯦ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯔꯣꯁꯅꯤꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯔꯣꯁꯅꯤꯗ ꯋꯥꯀꯥꯏ ꯇꯧꯔꯛꯏ ꯀꯔꯦꯝꯅꯔꯛꯏ ꯏꯕꯦꯝꯃ ꯅꯪꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯣ ꯅꯪꯕꯨ ꯄꯣꯛꯄ ꯌꯥꯕ ꯅꯨꯄꯥꯅꯤ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯈꯪꯅꯔꯣ ꯊꯕꯛ ꯇꯧꯕꯅꯤ ꯑꯐꯕ ꯅꯨꯄꯥꯅꯤ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗꯤ ꯑꯩꯈꯣꯏꯗ ꯑꯣꯟꯊꯣꯛꯅ ꯄꯥꯝꯃꯨꯈ꯭ꯔꯦ ꯅꯍꯥ ꯑꯃ ꯑꯣꯏꯕꯒꯤ ꯀꯣꯏꯕ ꯂꯥꯡꯕ ꯍꯥꯏꯕꯗꯣ ꯅꯪꯉꯣꯟꯗ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯦ ꯑꯍꯜ ꯑꯁꯤꯃ ꯈꯪꯅꯕꯗꯒꯤ ꯅꯪꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦꯅꯦ ꯁꯨꯝꯂꯒ ꯂꯩꯈ꯭ꯔꯦꯕ ꯂꯩꯁꯥꯔꯤꯉꯩꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯦ ꯍꯌꯦꯡ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯂꯥꯡꯅꯤꯡꯉꯤ ꯅꯨꯡꯉꯥꯏꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇꯃꯛ ꯂꯩꯁꯥꯒꯦ ꯍꯥꯏꯗꯨꯅ ꯐꯪꯕ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯈꯔ ꯉꯥꯎꯒꯗꯕꯅꯤ ꯍꯣꯏ ꯍꯌꯦꯡ ꯌꯨꯝ ꯄꯥꯅꯤꯡꯂꯕ ꯃꯇꯝ ꯑꯗꯨꯗꯕꯨꯗꯤ ꯑꯁꯤꯒꯤ ꯊꯕꯛ ꯇꯧꯕ ꯍꯅꯨꯕ ꯑꯍꯜ ꯑꯁꯤꯗ ꯅꯪ ꯑꯗꯨꯝ ꯌꯨꯝ ꯄꯥꯜꯂꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯥꯡꯕ ꯌꯥꯔꯤ ꯀꯣꯏꯈꯤꯕ ꯌꯥꯔꯤ ꯅꯪꯗꯤ ꯑꯍꯜ ꯑꯁꯤꯃ ꯀꯣꯏꯅꯕꯗꯒꯤ ꯄꯨꯔꯥ ꯍꯣꯡꯂꯦꯅꯦ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯑꯗꯨꯝꯅ ꯋꯥ ꯀꯌꯥ ꯍꯥꯏꯔꯛꯄꯗꯣ ꯔꯣꯁꯅꯤ ꯊꯣꯏꯗꯣꯛꯅ ꯊꯧꯋꯥ ꯁꯥꯈꯤꯗꯦ ꯔꯣꯁꯅꯤꯅ ꯃꯈꯨꯝꯂꯛꯏ ꯏꯕꯦꯝꯃ ꯅꯈꯣꯏꯅ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯍꯅꯨꯕ ꯍꯅꯨꯕ ꯍꯥꯏꯗꯨ ꯀꯩꯒꯤꯅꯣ ꯃꯥꯒ ꯑꯩꯒꯁꯦ ꯌꯥꯝꯅ ꯈꯦꯟꯅꯕ ꯅꯠꯇꯦ ꯆꯍꯤ 10 ꯅꯨꯄꯥꯒ ꯅꯨꯄꯤꯒꯗꯤ ꯆꯍꯤ 10 ꯈꯦꯟꯅꯕ ꯀꯩꯁꯨꯝ ꯀꯥꯏꯗꯦꯅ ꯅꯈꯣꯏꯒꯤꯗꯣ ꯅꯈꯣꯏꯅ ꯑꯩꯕꯨ ꯀꯜꯂꯛꯄꯒꯤ ꯍꯥꯏꯕ ꯃꯥꯜꯂꯦ ꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯀꯩꯁꯨꯝ ꯀꯜꯂꯛꯆꯗꯦ ꯑꯩꯈꯣꯏꯗꯤ ꯊꯕꯛ ꯐꯅ ꯇꯧꯒꯦꯔꯥ ꯄꯩꯁꯥ ꯐꯅ ꯄꯥꯏꯒꯦꯔꯥ ꯍꯅꯨꯕ ꯅꯨꯄꯥꯗꯗꯤ ꯑꯩꯈꯣꯏꯗꯤ ꯁꯨꯡꯂꯩ ꯍꯦꯛ ꯂꯩꯔꯣꯏ ꯍꯌꯦꯡ ꯑꯩꯈꯣꯏꯒ ꯃꯈꯣꯏꯒꯗꯤ ꯆꯍꯤ ꯌꯥꯝꯅ ꯈꯦꯟꯅꯕꯅꯤꯅ ꯅꯨꯄꯥꯗꯨ ꯌꯥꯝꯅ ꯊꯨꯅ ꯍꯟꯅꯨꯈ꯭ꯔꯅꯤ ꯑꯩꯈꯣꯏ ꯉꯟꯅ ꯂꯨꯈ꯭ꯔꯥ ꯑꯣꯏꯕꯗꯣ ꯑꯩꯈꯣꯏꯗꯤ ꯄꯥꯝꯖꯗꯦ ꯄꯩꯁꯥ ꯄꯥꯏꯒꯦꯔꯥ ꯄꯥꯏꯔꯣꯏꯔꯥ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯦꯡꯒꯥ ꯃꯁꯦꯜ ꯍꯦꯛꯇ ꯈꯟꯅꯖꯒꯦ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯇꯣꯏꯅ ꯊꯤꯡꯒꯥꯏꯕ ꯀꯌꯥ ꯑꯗꯨꯗ ꯔꯣꯁꯅꯤ ꯑꯍꯥꯟꯕꯗꯗꯤ ꯐꯅ ꯀꯟꯅ ꯌꯥꯖꯔꯝꯗꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯕ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯑꯃꯈꯛꯇ ꯈꯟꯅꯒꯗꯕ ꯅꯠꯇꯦ ꯑꯃꯅ ꯂꯣꯏꯔꯦ ꯍꯥꯏꯔꯒ ꯂꯩꯕꯁꯨ ꯌꯥꯔꯣꯏ ꯅꯪꯅ ꯌꯨꯝ ꯄꯥꯅꯤꯡꯂꯕꯁꯨ ꯑꯗꯨꯝ ꯍꯅꯨꯕꯁꯤꯗ ꯄꯥꯜꯂꯣ ꯑꯗꯨꯕꯨ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗꯗꯤ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ 3-4 ꯍꯦꯟꯅ ꯈꯪꯅꯒꯗꯕꯅꯤ ꯅꯨꯄꯥ ꯑꯃꯒꯤ ꯋꯥꯈꯜ ꯅꯨꯄꯥ ꯑꯃꯒꯤ ꯄꯨꯛꯆꯦꯜ ꯂꯣꯏꯅ ꯈꯪꯗꯣꯛꯀꯗꯕꯅꯤ ꯃꯈꯣꯏ ꯃꯁꯦꯟꯁꯨ ꯑꯃꯠꯇ ꯋꯥꯈꯜ ꯃꯥꯟꯅꯗꯕꯅꯤ ꯑꯃꯠꯇ ꯄꯨꯛꯆꯦꯜ ꯃꯥꯟꯅꯗꯕꯅꯤ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯈꯪꯂꯒ ꯍꯌꯦꯡ ꯌꯨꯝ ꯄꯥꯟꯒꯗꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯀꯥꯏ ꯀꯌꯥ ꯑꯃ ꯇꯧꯕꯗꯨꯅ ꯉꯁꯤꯗꯤ ꯔꯣꯁꯅꯤ ꯇꯞꯅ ꯇꯞꯅ ꯋꯥꯈꯜ ꯍꯣꯡꯂꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯕꯤꯀꯦꯟꯒꯤ ꯋꯥꯈꯜꯗꯤ ꯀꯥꯎꯕ ꯅꯠꯇꯦ ꯕꯤꯀꯦꯟꯒꯤ ꯋꯥꯈꯜ ꯈꯜꯂꯤ ꯈꯜꯂꯕꯁꯨ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯍꯥꯏꯕ ꯌꯨꯝ ꯄꯥꯅꯤꯡꯂꯕꯁꯨ ꯃꯉꯣꯟꯗ ꯄꯥꯜꯂꯣ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯅꯨꯄꯥꯁꯤꯡꯁꯨ ꯈꯔ ꯈꯔ ꯈꯪꯅꯧ ꯍꯥꯏꯔꯛꯄꯗꯣ ꯉꯁꯤꯗꯤ ꯔꯣꯁꯅꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯍꯥꯏꯗꯨꯅ ꯇꯨꯡ ꯏꯟꯕ ꯍꯧꯔꯛꯂꯦ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯂꯣꯟꯅ ꯅꯨꯄꯥ ꯀꯣꯏꯅꯅꯕ ꯍꯣꯠꯅꯔꯤꯕ ꯀꯌꯥ ꯑꯁꯦ ꯕꯤꯀꯦꯟꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯗ꯭ꯔꯤ ꯑꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯔꯣꯟꯕꯕꯨ ꯊꯝꯕ ꯉꯝꯒꯅꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯂꯛꯄ ꯇꯥꯕꯅꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯕꯤꯀꯦꯟ ꯑꯃꯗꯤ ꯔꯣꯁꯅꯤꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯀꯔꯤ ꯑꯍꯣꯡꯕ ꯂꯥꯛꯄ ꯃꯈꯣꯏ ꯑꯅꯤ ꯃꯇꯧ ꯀꯔꯝꯅ ꯁꯥꯎꯅꯔꯛꯄ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ